ꯊꯥꯡꯃꯩꯕꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ꯫ Chief Minister N. Birena Jennings ki anouba neurosurgery ward ama hangdokpaga loinana private ward sananaba urep uyung tamkre. Plastic sizinaba thinghodrabadi tunglam satta mahosagi khal kaitharakpagi achoba saitheng ama soidana mayoknaragani haina Chief Minister N. Birena nungnangba phongdokre. Amadi laingaka yasinaba purakpadagi moreda laiba kuki CSO singna kaukiba matam kaktaba Imphal more lambi ban handokre. Times of Manipur gi nungthil pawming tabir bapunamapu ARUNBALA taram okjori hausi fawi maruiba pawsing miam da sandokna pijari ana laing gi lamda award apa sing tapna mengkhana na ba sarkar asina hotnari amadi ahenba mieng su thamle haina Chief Minister N. Birena phongdokre wafam sing asi porompata laiba Jawaharlal Nehru Institute of Medical Sciences Jennings ta anoba neurosurgery ward ama hangdokpa amadi private ward ama sanana ba urep yung tambagi thoramda phongdokhibani Jennings ta sinduna pangthokpa thoram aduda Health and Family Welfare Minister L. Jentakumar, Kurai Kendrugi MLA L. Susindro, Health ki Principal Secretary B. Balumang, Manipur Police Housing Corporation ki MD C. Dongel, Amadi Jennings ki Director Professor T.S. Bimosu Sarugyake. Chief Minister N. Birena Makha Taraduna, Thabak ama paikat pa haibasi achoba thabak na hana haugudaba natte macha dagi haugalakadabani Jennings haibasi Chairman Mahakna oirabasu ekhoi punumakini masi fagathan ba haibasi ekhoi punumaki achoba thodang lei sarkar khakta ngaiduna leiba yaba matam natte Jennings tangasi neurosurgery gi ahenba ward ama hapa asina laeng bada achoba mateng ama oiragani lambi gi khudongthiba thodokta laikhidaba mi gi masing asi June dagi September faubada mioi humdraga mari rom sure maram asina ekhoi asigumba kaya asi laeng bada ngasi hangdokliba ward asina kharada orabasu mateng oigani khale amaromda Jennings ta huzik private ward mari lai masigi manungda ward amana VIP gi oiraga ahum amana atopagi oiba si matamga sunaraktabana tangai fadana ward hangatpagi tangai fadaba adu yenglaga phamung taraga nipan laiba ward ama thamnana ba honabani Manipur Housing na sagadaba ward asi matam chana loishin ba ngamgani haibagi thajabalai masida natana hospital gi akoiba sing yariba makai luna na thamna ba honamina se haike khwaidagi nungai basi neuro gi function tawgodoriba thabak tawgodoriba hawgodoriba se ayam nungai aduna doctor ani ahum yamna expert oirba haitare akoina tabada ina ubada ina khangbada adum atai world standard gi neuro level gi da khulai ga phajana piraga de adum compatible oiraba doctor ngatani ai adum ai khangi haitare Anova neurosurgery ward amadi Anova private ward su Chief Minister N. Birena hangdoki Manipur Sarkar gi official sing Health Department gi staff sing Jennings Authority gi official doctor amadi nurse kyana thorom aduda sarugyake maikum hangdokpa amadi urep uyung tamba aduda sarugyakiba Health and Family Welfare Minister L. Jentakumarna thabak tawbada thamoi sengna isagi ithau masak khangna tawba mathau tai health amadi education ani ase yamna maru oi haiwa khangnabasu hena maru oribadi ana laing asini sel thumgi fibam chadre harabasu ana ekil lamsidadi ahenba mieng sangdaba yade maramaduna laingak asina ana laing da ahenba mieng thamlibani Jennings ta afaba khusu kulai kaya lai harabasu doctor amadi nursing na thamoi sengna kathokba amagal loinana thabak tawdrabadi kanafam leite maramaduna thamoi sengna miyam gi seba tawbiu haiki doctor singi side su nursing side su article loinana to any other technicians like diba singi side su yarage di akoi piba ngam su pinam honajar ke onda Chief Minister isama ngam su lai diba khoi gi Department Kango Singh Nasu, Sarkar Kango Nasu, Duga, Haribu Mayam Singh, Masitiam sincerely, Tabak Tobiba, and Habit of Mayam Kutele, Mam the equipment Mayamam Legasu, advanced technology, put Mayamam Poragasu, Lady Mokan, Mayam infrastructure, Mayam Shemagasu, Lady Madu Sinagatu, Mayam sincere, or Dragadi. If we people are not sincere and if we people are not quite determined, all these exercises are quite meaningless. Aduna ata thokda banina yarage de mayam gi site gi su mari to biyo hadana matuma appeal to jari
Matam leiringaida plastic sizinaba thinghoudrabadi tunglam chatta mahousa gi khal kaithrakpage achoba saitheng ama soidna mayok naragani mahousa bu kalhounabagi amata ngairaba pandamdi u thaba khaktani habisi miyam khangminarasi haina Manipur gi chief minister N Biren haikre wafam asinga si BJP Manipur Pradesh amadi BJP hangang mandalna khusamnana sinduna koirengai bazar parau lampak ta pangthokiba jati gi mafa Mahatma Gandhi gi chamag yankhai suba mapo kumon thagamari leinana leibak sinba thungna pangthoknariba Gandhi Viatra Mari Lainana Pangtokiba Thoram Amada Haikivani, Mahakna Maka Taraduna Ngasigi Thoramasi, Jatigi Mapa Mahatma Gandhina, Pamjeramba Ekoigi, Lu Nanba Tamba Haiba Wakalon Adu. The Pangtopani, Lunanba Mafamda, Lairabadi, Laina Tina Chende, Fataba Wakal Kande, Maramasina, Laivakasi, Sakot Hansi, Harabadi, Ekoi Lunana, Labagi Tangai for the Balay, Loinana, Equinangasi, Seasonariba, Plastic, Potlam Sing Asina, Piriba, Amadi Tung, the Pirakadaba, Saitenkaya, Asidagi Kalhosi, Harabadi, Ekoi Puna Plastic, Seasonaba Lepa Matautai, Mahosagi Saktambu, Mirai Duna, Ekoi Muibana, Umang Wamang Kaya, Koktok Lobananga Sidi, Nong Matam, Jana Chudaba, Amadi. Nungsit ising nungsit senglok tabani nong tadrabani na mafam kaya da lau panba ngamdre masi punamak asi aikoi mioi bana wakal taba watpadagi tholakpani matam leiringai da aikoi na soikiba lankiba kaya adu semdoktuna mahousabu nongna semgananaba honaminarasi haiki mayam sa plastic kari ke mayam sa charaga si da ta khulli ba tawle ba ecologically naturally kuch imbalance mayam sound lakre even aikoi Manipur lokta Lokta holding am present clinically mayam salary am he won be adam from your karigi sidagi saliba nambur to rain sit thadar am liba thadar riba mayam do loi tar mina imphal to rain thadar riba mayams ai khoi na ai khoi lammangan jabni khoi tawris ai khoi na ai khoi mafam mangan jabni and Manipur dong tarak tre drought hoye Assam da isau thoye Tripura da isau thoye yumthang na basida Manipur da drought tho bane Nan Kogrugi do Birangoni. Pura sick Nana jungle mayam Katalga, my poppy plant hale. Kogru the nothing. A quiz a mayam, put some man in a hobomson. Ngasigi Thoramaduda, Imphal West ki DC, Rangitabali, Waikom, Imphal East ki Adaksia ke Bimola Devi, BJP ki Maru eba official Kiana Sarugyaki, Thoramaduki Sarukama Oina Uchara Kaya Tabak Loinana, Koirengai Degi. Kavam Lamkhagi, Imphal, Dimapur Lambi Paringi Nakalda Taramba Plastic Sing Sangdoki. Nakalamaromda Center na Thadarakli ba Chaukat Taurang Amadi Scheme Singi Senfam Sing Mopam Chan Seasonasi, Lamdamasi, Chaukat Taurang Maikaida Pusi Harabadi, Tamoi Sengba, Amadi Manung Mapan Una Tabak Tobuki Tangai for the Lay Haina Manipur Chief Minister N Biren Haikre, Wafamasi Ngasi. Forest Department, Amadi, Ministry of Tribal Affairs, Government of India na Sinduna Classic Grandegi Imperial Holda Pangtokiba, Bandan Vikas Yosnagi, Makhada Chingi District Tarukta, Bandan Vikas Kendra Singh, Hogdokpagi Thoramda, Haikivani, Thoramada Mahakna Makataraduna, North East Key State Singhu Chokot Kongzelda, Kongpam Manahan Bahavasi, Prime Minister Narendra Modi gi Lengraba Wakaloni, Ngasi Launch Story Ba Scheme Asigi Manung Chana, Center Degi Lakpa, Lupa Lakmo Dragi Santang Makada, Ahanba Tankaki Oina, Chingi District Wariba, Ukrul, Senapati, Kamzong, Sandel, Tamenglong, Amadi Surasanpurda. Haugadori, scheme Asina Chorakna Chimmi, Lising Amagachanipan Kungamapanda, Kanaba Pigadori, Ani Suba Tankaki Oina, Vandan, Vikas Kendra, Humdra Manga, Amuk Tamnanaba, Honagani, Hyderabad, Scheme Asigi, Nungi, Oiba Pandamde, Singi Kundariba, Mui Singi, Entrepreneur Samgatpa, Makoigi Santoklambi, Amadi, Punsi Marelda, Ahongba Amapurak Pahivasini, Chingmai Singda, Popi Taduna, Hinganaba, Honaramba, Mui Kaya Ngasidi Vab, Tahanduna, Popi, Mahut Chinba Yava, Sinfam Kaya Piba, Amadi Santang Kaya, Amapitaduna, Kanglona Sibu Semdok Nanaba, Langak Nangamjaba Takta, Honari, Adubunga Sifawada, Langakna, War on Drugs, Haina Paikat Liba, Kongtang Asi, Chada Cha, Mai Pak Lehaina Loba Yadri, Mui Karadi Bhav Taba, Watpananga Sisu, Popi Kaya Taduna, Hinganabagi Lambi Ama Oiri, Lamdamasida, Drug Free State, Ama Ohensi, Harabadi, Aikoi Punahak Lanteng Minabagi, Matautai, Haina Mahagna, Makataki. Transparency means why I am telling it, whatever the money investing, we should use it properly for that particular items or schemes. How these tribal people who are planting poppy plant and attacking their livelihood, how it can be countered, how it can be rehabilitated. That kind of schemes, if you can be brought, that will have
in the larger interest of the state and the nation. I am excited and hopeful that with this initiative, people of the hills will see a new dawn. We are looking at village enterprises waiting to take part, and I see the answer toward ways for an alternative way of life for our hill peoples in this scheme. Thasigi Taramathogi Numidang Pung Taret Minute Yankhagan Nipan Lom Taba Matamda More Ward number 8 Laiba KSO Office Complex Walda IED Amapokai Halamagi Togdok Adubu Yaning Daba Fongdoktuna More the Laiba Kuki CSO Singna Kaukiba Matam Kaktaba Infal More Lambi Ban Handokre Ngaseyu Hill Tribal Council Moregi Office Ta Technopol DC Aisrupa Chandra IG Range 3 Gi Jenta Technopol Gi SPTS Bikramjit Amade Atay Makok Thongba official Sing Yauna Kuki CSO Site Gi Hill Tribal Council President Jensei Lungdim KSO More Block President Tingthang Haukip Amadi Mari Lainaba CSO Singi Mioi Single Loinana Mifam Ama Pangtok Laba Matungda Yasinaba Porakpadagi Matam Kaktaba Banadu Handokivani Amaromda Hill Tribal Council Moregi Executive Member Saitong Haukifna Aikogi More Paumida Fongdokibada Ngase Manipur Sarkar Gi Mihut Sinduna ICC Office Ta IG Range 3 DC Technopol SP Technopol SDO ASP DSP Yauna Mifam Ama Pangtok Laba Matungda Special Investigation Team SIT Amasem Dona Atuba Matamda Moregi Tongan Tongan Bamafam Ahumda Boom Pokai Halambagi Togdok Aduda January Ba Muising Faragani Haiduna Tajaba Pirakpadagi Matam Kaktava Infal More Lambi Ban Adu Handokpani Haike Ngasi Sarkar Gi Mahut Silaga IG Thadrin SP Technopol Amadi DC Technopol na More da Hill Tribal Council Office da laga Hill Tribal Council of DCSO Tongan Tongan Basingna akan naba meeting nga mapam bada Sarkar Gi Mahut Silaga IG Third Range na investigation team ama same gani amadi athuba matamda chineriba mioising asipa gani haina assurance achoba ma pibadege miyamna thajaba galoina na hojiki pungpam asimaktada ban komthokle Hauzik Pawi Marthan attend break amatang luxury Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makal kayagi fi fanek fangbiragani. Laisabi, yumpalabi, ahal oiraba imasing na setpayaba, inbayaba, fizol kudingmak fangbiragani. Ngasi maglengsin birau Prabhavati Handloom. Moirang khom sawgaizam lairak machin natraga aikoigi phone number 6909126615 natraga 700580023 da call tawirau. Prabhavati Handloom. US Pizza and Fried Chicken at Sangay Pro. For us, food is about taste and delicious choices, but at affordable prices. Fresh dal with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads, pastas and mocktails await you. Come to US Pizza and Fried Chicken for delicious belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come, taste the best pizzas in town and a host of other food items at US Pizza and Fried Chicken, Sangay Pro. Liklang Pare All Manipur Women's Voluntary Association Amawavana Hingbagi Wahantok Leiba, Chakatba, Nungaiba, Tangdu Laitaba, Ketnaba Laitaba, Kunai Amagidamak Leblakpa, Chahi Kuntrap Mapung Parakli, Liklang Pareng, Lagliba October Kungamari, Amawavagi, Kuntrarak Suva Foundation Dega Mari Lainana, Sinzariba, Nungairaba Ishay Nomagi, Thoramni, Liklang Pareng, Mafam, Baige Chandra Open Air Theatre Board Matamna Nungthil Pung Manga Miyam na Sungsoy Shoitana Saruk Yabiu Liklang Pareng Breaking Matunda Miamba Mukahna Taram Nokjari Kathokpa Magaloina na Isana Pairiba Sinpam Aduda Mai on Sinba Ngamlabata Punsida Mai Pakpami have the Oiba Ngamgani School Ben Toriba Zilin of Sing Su Ben Toba Matamda Section View Haina Kevin PD Minister Karam Siam Nangase Kakwa Naurem Laikai Community Hall the Pangtokiba Marirak Suba All Manipur School Student Transporter Association Amestagi Mapokumon Toramda Fongdokre All Manipur School Student Transporter Association Amestana Sinduna Pangtokiba Toramaduda Minister Karam Siam Namakataraduna Minister Ama Oina
ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗ꯭ꯔꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯄꯗ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯃꯤꯌꯥꯝ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯑꯐꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯥꯌꯣꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯊꯃꯣꯏꯗꯒꯤ ꯑꯗꯩ ꯈꯜꯂꯒ ꯃꯁꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤꯗꯃꯛꯇ ꯗꯥꯏꯇ ꯂꯧꯔꯤꯕ ꯀꯥꯡꯕꯨꯅꯤ ꯀꯥꯏꯅ ꯈꯜꯂꯒꯗꯤ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯁꯤꯟꯐꯝꯗ ꯑꯩꯈꯣꯏꯅ ꯄꯦꯟꯊꯣꯛꯆꯕ ꯇꯥꯔꯒꯗꯤ ꯁꯤꯟꯐꯝꯗꯨꯗ ꯀꯠꯊꯣꯛꯄ ꯉꯝꯒꯅꯦꯕ ꯆꯥꯎꯈꯠꯄꯁꯨ ꯑꯗꯨꯗꯒꯤ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯁꯤꯟꯐꯝꯗꯨꯗ ꯄꯦꯟꯊꯣꯛꯄ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯁꯤꯅ ꯁꯃꯥꯖꯗ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯜꯂꯕ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯟꯊꯖꯅ ꯈꯟꯗ꯭ꯔꯕ ꯈꯟꯐꯝꯁꯨ ꯊꯣꯛꯇꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯁꯤꯟꯐꯝꯁꯤꯗ ꯀꯠꯊꯣꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯚꯥꯟ ꯊꯧꯕꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯅꯦ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯟꯐꯝꯗꯣ ꯇꯧꯕꯤꯔꯨꯅꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯚꯦꯟ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯃꯤꯇꯝꯗ ꯍꯩ ꯂꯩꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯚꯣꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝꯅ ꯂꯧꯕ ꯄꯔꯤꯈ꯭ꯌꯥꯗ ꯄꯣꯖꯤꯁꯟ ꯂꯧꯔꯛꯈ꯭ꯔꯕ ꯑꯃꯁꯨꯡ ꯃꯥꯔꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯔꯛꯈ꯭ꯔꯕ ꯚꯦꯟ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯃꯆꯥꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ Geneva Convention की हुमरा सुबह मपोक कुमोन का मरी लेना मणिपुर अमदी नॉर्थ ईस्ट हौजिक लैरिबा इशू सेंग असिदा Geneva Convention की वाफम सिंग चानरिब्रा हाइबगी मतांग दा खना नैनबा मिफम अमांग असे नॉर्थ एओसी दा लैबा होटल क्लासिक दा पांगथोक्रे North East Dialogue Forum, Youth Forum for Protection of Human Rights amadi Conflict Widow Forum na kusam nana sinduna pangthokiba khanna nainaba aduda Manipur High Court ke Advocate Rabi Khan amadi Laimayum Sivananda LMS Law College ki Assistant Professor Dr. and Promote amadi UNMM ge Secretary U Novakesur nam apung oiba wanganglong oduna pangthokhe thoramadu da UNMM ge Secretary U Novakesur na Manipura aspa laibadagi Manipur gi lalhoba mayam amadi forcing khut thoknabada miyoy kya kiba amadi sikiba thogdo kaya laikre masida kumja lising amaga chamapan nimfuga mapan gi Geneva Convention da laukiba wareb adu Manipur da chatnaribra habasi achobo wahang amani Manipur da hauzik lalhobagi irang laitre haragasu handak moreda hafta amagi manungda bhom kaya pokhai hanba amadi miyam gi thabak toriba miyoising da bhom thamjilamba nongmai kapsilamba gi thogdo kaya laiba asida Geneva Convention asi chatnaribra haiba adu khanna nainabagi damak ngasi gi thoram asi pangthokpani haike Nupi angangsingda agoi lan horiba nadraga landa yoriba sifaisingina madu lalobugi oira aduga sarkari oira sina sexual violence or rape to mayam sigi mayam singse aikoina armed conflicts daida nainaba madaga to Manipur da leiba armed conflicts project international armed conflict hagadra non international armed conflict hagadra haibasi expert mayam nainaba madaga dai Khetrigaon Jila Parishad MD Nazrul Islam की मीटिंग मखादा ngasi Jila Parishad asigi manung dalaiba miyam gi oina Ayushman Bharat Pradhan Mantri Jan Arogya Yojana amadi Chief Minister gi haksel gi tengbang card fangnana bagi damak form thajin bagi thorom ama pangthokre naharup mayai laikai gi community hall da pangthokiba thorom aduga mari lainana Jila Parishad MD Nazrul Islam na pangthokliba thorom asina maike adom gi miyam da kanaba kaya piba ngamlagani ana laing gi lamda waramba kaya adu kokhanba ngambada natana laing ba ngamdana lairamba kaya bu su laing duna mating leiba khunai ama oiba ngamlagani haike Nukhrabi sing amadi disable mayam leibani na masigi Haksen ke department singna mateng pangduna hariba naruk JPC da laga laitalai rabagi Haksen ke card sani haidan lakpiriba khudimakso aina thagachari ai level Khetrigaon MD Nazrul Islam Youth Development Organization YDO amasung konjengbam laikai nupiluf moirang na sinduna chingtam ani gi maribu hena chechin hanabagi pandamda sahi khudingi left na chatharakpa kulhumdoirak suba mera hok songwi thoram ngarang moirang sengai lampakta pangthokre puaradi ki chatnaduna laklaba liklam kaidana pangthokiba thoram aduga mari lainana kumbi kendrugi MLA S Birana dharmagi khenaba manglam chatta khaibung tabagi wakhallon thadoklaga amat oibagi wakhal Khantha minaduna chokhat pa lamdam ama oina naba hotna minarasi haike ayana hona biriba mayana wala padagi laga apamasne yawbi radiba yamna ara parapadagi thabak yamrum chinbal lairaga su masi yawdu yadre hadna ngasi apamasne pulli bese koi kaungna dana ba nuksina ba agoi masel leiminna ba se mase koi gi chenna haibata natra
thaba poina wa oina ngangnaba mase nangse aigi nauni nangse aigi yambani haina ngangnaba wi wase masigi mahutta aikoi masenje nungsinanaba tauba Manipur ki tongan ba mafam singdigi lakpa chingmi amasung tami kyana sarugyaduna natki oiba jagoi isai utpa amadi ching tam potlan bagal loinana ho chongminaduna pangthokiba thoram aduda sarugyakiba Lok Sabha ki MP Dr. R.K. Ranjana phongdokibada puwari ga sago naraklaba Manipur da khundaminoriba chingmi tami asi machin manauni nahongnana ningsingnana ba siliba thoram asi yamna maru oiba thoram amani haiki Tamna manau nupa waramnina manau nupa na phana yamna lalaga so akhoi ki sanabida mongoloid ki sanabida manau nupa do mayam mana ngakpi ba hai base masima tobhum thok panewa adu bhab tamina bagi gyan tamina bagi matam ama lakba sida sumaina waidio amasung konjengum laikai gi ngai bel singna singa tamga pot lana ba phi lana ba isai samina ba jagoi samina bagi sumbai thoram tobase masina akhoi gi tatluraba langla langjin singa do amukhana samjallaga yamna phaba santi leiba adugumba Manipur ama ngasi oiba ngamgani haibagi chauba mangado ngasi mangphauna ba hore haibase Ministry of Tribal Affairs Government of India ki miteng makhada Tribal Research Institute Manipur na sinduna realistic painting of tribal art haiba hiramda numit mangani chupna chathakadaba workshop hogdokre singmairong da laiba Tribal Research Institute ki conference hall da pangthokiba workshop hogdokpagi thoram aduda Tribal Affairs and Hills TRI Manipur ki special secretary amadi director C Arthur Wangsuna saruk yaki pangthokliba workshop asigi manungda artist singna yekadoriba laising ase khangalaga TRI sing museum da thamgadoribani This is, if I remember correctly, from a movie. I'm not able to recollect. Basically, what it wants to tell you is that things are what they are. What you project on this canvas is what they are. Basically, it identifies also with the concept of the law of identity. You must be having something in your mind. When you see a blank canvas, then you project what you think of, what you vision, then you project it on the canvas. That becomes an identity of what you are. Finally, basically what it means is that art identifies you, the painter, the sculptor. The art that you project is an identity of you. Finally, a rose by any other name. Sagolban Moirang Lerekta Laiba Apunba Saukhat Khongthang Finance and Cooperation na manaba kunai ama purakna bagi wakal londa ngarang KYWC Kamongi manung chana laiba awaba tarba miui mangada sel gi tengbang pikre sel gi mateng asi cooperation asi gi thomi singna angamba sel khaijina duna pibani makha tana su lamdam asi gi awa ana taraba singda mateng pangki gani masida miyam na sogat piu hairi Assam ki Kasa district ki manung chanba Lakhipur sub division ki Kamranga part 2 da laiba Emoinu enterprises ke mapu longjam bawasna gi anisuba machanupa gi ipan thaba numit kamari leinana Emoinu Evergreen Society ki unit ama oina Emoinu tea haiva cha mana gi packaging product ama launch tokre Emoinu tea hariba product ase Kamranga part 2 hariba mafam asida laiba Emoinu enterprises ki factory asidagi puthokpa product ni ngarang bawasna gi yumda pangthokiba launching program asiga mari leinana Emoinu enterprises ki mapu longjam babasnana commercialist amadi entrepreneurship ki matamasida awonba ama purakna bagi pandamda Emoinu tea asi puthokpani Emoinu tea semliba samana asi Pallarbon tea garden dagini product asi Kamranga makha laikkaida packaging tobani adubu proper cha manadi Pallarbon factory da gi product ni cha haibasi thaktaba mi laite haibiyai maramaduna Emoinu tea asigi market ase yamna chawi amadi masi soidana mai pakani haina khali Assam amadi Manipur da maitai singna Emoinu Evergreen Society na puthokliba Emoinu tea ase seasonarisi haina phongdoki Pariyatan Parba 2019 ki saruk ama oina Department of Tourism ki miteng makada rip trip na sinduna dekho apna desh saiba paujel puraduna andro kendrabu plastic free andro ohena bagi campaign ngarang dagi hokre campaign aduda lamdam asigi tongan ba mahil loisang
Yankhaidagi lakpa mahairoi amadi akoibada laiba maira paibi luf yankhai yauna tongan ba luf kaya amasu sarugyaki campaign aduda sarugyaki ba Department of Tourism gi Deputy Secretary amadi Director Yumnam Surasna plastic na mahusagi khalda chauna akaiba piba khakta natana mioi bagi haksang dasu aduki matik sokhali maramaduna ikoina yariba makai plastic sizinadana thingnana ba honamina si haiki Ngasigi plastic free and grow campaign hesi khoigi in association with Rip Trip siga tauraga koina village ama khoigi social service tauraga khoigi plastic mayam se lokhatlaga kano toba adugi service to piba aduni aduga village to plastic free hena lauthomba adugi pandam dani khoi changchela iseng asi Indo-Myanmar Border Traders Union IMBTU sahi asigi oiba general body mifam ngarang khumal lampakta laiba youth hostel da pangthokre union asigi advisor T Rasmani T Somarendro President S T Kendrajit na thoi baleng birak pasing oina sarugya khiba mifam aduda chahi asigi oiba account statement pass tawki loina na lakadoriba chahi ahungi thau pugadaba singsu mifam aduda kanki Paugi merkan aten break amatanga laujari Diwali amasung Ningol Chakobana lakpaga iroinana Sangai Honda na festival asida Honda cars ki ahenba discount sing pizari Hauzik lariba Honda cars ki discount sing adudi Honda Amaze up to 42,000 Honda Jazz up to 50,000 Honda WRV up to 45,000 Honda City up to 62,000 Honda VRV up to 1,10,000 Honda Civic up to 2,50,000 Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October 19 gi mangoinana lobi hogadabani. Discount sing asi gidamak terms and conditions khara laizai loinana madik charaba servicing center su laizari. Akupa marol gidamak ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Nupi ekhoi gidi Khongthang khuding seksiningai ngaktani mafam matam khudimakta aina cheksinduna talakli adubu mahusai khongchatnina khudung thiningai atumak oi Manipur da ahan boina iramdam masida sajaba Ningol khudo adubu ngasidi ekhoi chingnaningai oidre Aikoigidamak Bright Enterprises ki Ningol Khudo Break ki matungda makhataba pau pizari Tripura Police na hanegi PWD gi Minister Oiramba Hausikna MLA Oiriba Badal Chaudhry hanegi Chief Secretary Yasfal Singh amade PWD gi hanegi Chief Engineer Sunil Baumik ki mathakta lupa crore chatuk rom lana season ki bagi Maralda West Agartala Police Station da ngarang athengbada case ama register tokre loinana makhataba lokolakpa thabak oina hanegi PWD Chief Engineer Sunil Baumik ki mayumda thiba humbagi thabak chathakibaga loinana mahakpu fagatkhre Police na MLA Badal Chaudhry gi quarter ta su thiba humbagi thabak chathake nakal amaromda CPIM nadi BJP lengakna left party singda atamnana chathaba khujil thorang amani haina yaningdaba phongdokre Naga gi apunba luf ama oiriba Naga hohona handakta India gi laingakna Naga gi wathokpu tha ahumda loisinanaba matam thakibabu yaningdaba phongdokre Naga gi lairiba tongan ba isu sing amat oina yasinanaba purakpa laitringaida matam sangna warapsin purakpa ngamdana laklaba Naga gi wathokpu tha ahumda loisingene habese yaba ngamloi haina Naga hohona thadropa cherol amana phongdokre tonganba flag amadi tonganba constitution haiba wafam yauna Naga gi hak sing ikai khumnaroidaba waroisin amata yaba loi Naga hohona India laingakta Naga singbu masoi thugaina naba honaba lepkadabani haina su section wa thamki akaknaba luf khara khak wari sanaduna wakhal taminaraga Naga apunbagi waroisen ama hatu purokna naba honarabadi maduna hena Naga singi marakta nungsinada naba pokhangani haina makataki
Article 370 लौथोक्रब मतुंग जम्मू अमसुंग काश्मीर इरांग थोकलप याबगी ओइथोकप लैबदगी था अनि रोम इ फाव फाउनबा पुमथिंग थिंगलुरब मतुंग असि पोस्टपेड मोबाइल सिजनबा याहनख्रे लैंगा की मरी लैनबा सिंगना पामदबा थोकदोक थोकतनबा लौखटफम थोकपा सेक्शन थौरांग मतिक चाना लौखटले हाइरे पनबा याय लैंडलाइन फोन सिंगदी हौखिबा सेप्टेम्बर मरी दगी मथौ तौबा हवनख्रबनी अदुमकपो हौजिकसु प्रीपेड मोबाइल अमदी इंटरनेट सिजनबदी अथिंगबा थमली हौजी अमुक सानबगी पाउ फंगबिगनी था असगी तांग तरागा निथोय अमदी तरागा हुमदोइदा मोबाइल मुंबई की जुहू बीच पांथोखिबा बीच बॉडी कार्निवल द सरुक याखिबा मणिपुर की बॉडी बिल्डर तखेलंबम मालेंगवानबम मैतैना अनिसुबा बीच मॉडल अमदी मंगाल अरामबमना अनिसुबा मसल मॉडल तादुना बॉडी बिल्डिंग की लमदम असगी माइपुरख्रे बीच मॉडल कैटेगरी द अनिसुबा मफम कलख्रबा तखेलंबम मालेंगवानबम मैतै इम्फाल ईस्ट की खुराई सार्जोन लैकाई लैबा तखेलंबम जितेंगी मसानुपानी महाक हौजिक पोरोमपाट लैबा परफेक्ट फिटनेस सेंटर की सानरोइनी अनिसुबा मसल मॉडल की फंगलखिबा मंगाल अरामबम इम्फाल वेस्ट की लिलोंग चजिंग माइरेन खोंगदगी अरामबम बीरेंद्र की मसानुपानी महाक रॉयल जिम की सानरोइनी पांगथोखिबा बॉडी बिल्डिंग चैंपियनशिप अदुदा भारत की तोंगान तोंगान बा मफम सिंगदगी पुन्ना सानरोइ लिसिंग अहुम लोमना सरुक याखि था की तरा तरेटगी हौदुना देहरादून पांथोकदोरिबा वाको इंडिया फेडरेशन कप 2019 सरुक यागदबा मणिपुर की सानरोइसेंग असे किक बॉक्सिंग एसोसिएशन ऑफ मणिपुर के प्रेसिडेंट एम.के. प्रिंसो सिमरे अमदी वर्किंग प्रेसिडेंट आई उमाकांतना लमथाखरे फेडरेशन कप असी था की तरा तरेटगी कुनफावा देहरादून पांथोकदबनी लोइनना ngasi इम्फाल थादोकदबा किक बॉक्सिंग टीम अदुदा सानरोइ 38 यावरी ngasi uk phone ki ba pause singda kari kari maru eba pau yaru bage habdu me ampun namung mi eng taminasi lamjingba times state ki thakta mera hau chongbagi thoram pangthokre jingmi tami ki wari syllabus ta hapa mathau tare chief minister new delhi na khongpham handokna ba hotnare im luraklaba tanpham da manipur lengak na chawkri munaduna lady l sachin kumar सेक्शन थौरांग लौखटनब खंगहनख्रे महाराष्ट्र चंद्रकीर्ति की खुबम ngak सेनब पाइखटलक्लिब थबकसी पेनिंगाई ओइदे के दिनमनी हुयन लानपाव मणिपुर की नुपीसना ब्रेस्ट कैंसर नाबगी चांग लेप लेतना वांखटलक्ली मेरा हौ चोंगबा पांगथोक्तुना चिंगुरोई तंबुरोई पोटला नख्रे मचिन मनाव की मरी निंगसिंख्रे चिंग तमगी पुवारी स्कूल सिलेबस ता हापलबदी नुंगसिनब पुरकनी चीफ मिनिस्टर MPSC na loba civil services men examination lising ni tara taruki matang da chacharakhiba case punama ki judgment reserve tawkre Danubina Face of Radiant group ki title lawkre Surbala na ahanba amasung sangita na anisuba runner sap takre Pokna form Mera hau chongbagi thauram pangthokre Manipur gi lam munabagi khatnaba toksi CM Minister Nenchak kibgena Bangladesh government ka MOI sign tawnakre उखरुल दा इंडोनागा पिस्टॉक की रैली चटख्रे मोरे लंबी बन हौबदगी गारी सिंह पंडुना लैरे चिराई थंगाल लैखिदबगी कुमन पांगथोख्रे मारुति एस्प्रेसो लॉन्च तौख्रे नहारोल गी थौदांग मणिपुर दा लैरिबा लंपुम नमक मणिपुर गिनी भारत सरकार गिनी मसिबु आइगिनी आइखोय गिनी हाइना मुन्नबा तोक्सी सीएम टेरिटोरियल काउंसिल नत्रगा पान नागा पीबा पीदबगी वाफमगी मतुंगिना थबक पाइखटकनी अमुको भारत सरकार ना पाइखट स्कीम सिंह असी प्रजा सिंह दा हकथेंगना फंगलबता दा लमदम असी चावखट मिनगनी लोकताक पाट कंदबा यादि हाइदुना जिन खक्ता दा लावबना कानदे पाट कंबदा मणिपुर की मियाम गी चावरब थौदांग दरकार लई इचेल एक्सप्रेस स्टेट की थाकता मेरा हौ चोंबगी थौरम हरावते यामना पांगथोख्रे लमदम सिदा थाइने दगी लैनरक्लिबा नुंगसिनबा मरी की मतंग दा लैरिबा वारी सिंगुल स्कूल सिलेबस दा हापा दरकार लई सीएम मालेम की इन्वायरमेंट कन्नबा पांदम दा UDC वाबगाइना उचारा लिसिंग के थाख्रे महैरोई अहल सिंह दा खुदोल तमख्रे ना ताथिबा खंगदोकपकी कैंप पांगथोख्रे सना लैबाक कांगलुप मसेल उंखटनागदबा वाहै सिंह हकलबा नुंगबी कया कुकी खुल सिंह दा युंगनरे नागा सिंह थमोय सोकनरे चीफ मिनिस्टर दा मित्यंग संगबिनबा हाइजख्रे मेरा हौ चोंगबा चिंगबुरोय तंबुरोय सिंह पोट लानख्रे चीफ मिनिस्टर
पुवारी नाथैरगा चटनखिबदगी खुनाइदा चरांगनबनी इरैबाक चीफ मिनिस्टर एन बिरेन की मखादा ट्रांसपेरेंसी लेबा लेंगक अमा पुरकलिबा असि चाकथोकचनिंगाइनी रामेश सान ईदान तौख्रे मेरा हौचोंबगी थौरम थाइनिगी इपा इपु हक्तक्तगी पांगथोरकपनी जिंगमी तमी ई अमखक्तगी हौरकपनी हाइना ताकपनी फुरुप मसक ताकपदा मणिपुर साहित्यना अचौब थौदांग लौगदबनी लोइसलकपदा मरुइबा पाउ अमुका हना पिजरी चीफ मिनिस्टर एन बिरेना जेनिम्स की अनौबा न्यूरो सर्जरी वार्ड अमा हांगदोकपगा लोइनना प्राइवेट वार्ड साननबा उरेप उयुंग तमख्रे प्लास्टिक सिजनबा थिंगहौद्रबदी तुंगलम सत्ता महौसागी खल काइथरकपगे अचौबा साइथेंग अमा सोइदना मायोकनरगनी हाइना चीफ मिनिस्टर एन बिरेना नुंगनांगबा फोंदोखरे अमदी लैंगा कयासिनबा पुरकपदगी मोरेदा लैबा कुकी CSO सिंगना कौखिबा मतम कक्तबा इम्फाल मोरे लंबी बन हंदोखरे हौजिकी वनदी मणिपुरी पाउ मतंग असिदा लोइजरे मियंग ताबिरु पुनमकपो अरुमलाना अमुका हना खुरुमजरी